Football star Neymar gi mathakta trial chathagadauri. FIFA World Cup hogadaba tha amaromda ngaisilaklaba matam asida fraud amadi corruption gi marada superstar footballer Neymar gi mathakta trial chathagadauri. Lakadoriba World Cup asida favorites gi manungda ama oiriba Brazil gi star player asina chahi tararong gi mamangda club Santos dagi Barcelona da lakhiba matamda transfer ga mari leinaba ngakpham thokpa chana kangon singak chi haibagi maralda mahaki mathakta Spain da trial asi chathagadoribani. Chathagadoriba trial asida karigumba PSG forward asi convict arabadi chahi manga jail da leibagi chirak mayokna bagai loinana euro million tara fine oina thiangadori. Kumja lisingani tarago humdoida taukiba Barcelona gi transfer aduga mari leinana mahak masa yauna transfer aduda sillang liba company ama oiriba NNN gi mathakta trial asi haukiba ningthauka ba numita Barcelona chathagiba haukibani. Neymar na Santos club da sanaringai matamda sanaroi asigi sporting right chadani phugi mapu oikiba Brazil gi company DIS na kumjali singani taraga mangada file tawrakiba complaint amagi matung ina investigators singna thabuk paikhat ka haukibani. Barcelona gi maikaidagi phongdokhibada matamdugi transfer aduda euro million 58.1 ama chading tawki haina palli adubu prosecutors singna transfer adu yamdrabada euro million 39 rom oigani haina thajanari. Club asena phongdokhibagi matung ina Neymar gi imung manungna mapuoiba company NNN hairiba company asida euro million nifu piki loinana Santos club da million taraga tare dasmik ama amadi DIS da million taruk dasmik nipan mapan piki haina palli adubu DIS ki maikai dagidi Neymar Barcelona amadi Brazil gi club Santos na transfer deal aduda chading tawkiba asengba sel masing adu losille haina maral siri. Hairiba trial asi October 19 fauba chathagani masi World Cup haugadaba chayol ani khakta ngairaba matamni masigi mathakta Neymar na Brazil bulu chingduna group Z da makhoigi ahanba match soina Serbia ga thengnagadoribani.